Ngasi January gitang taraga mapan ing lisingani kunga mga maghagi mga waksingi kunni panba nong may zing namin na lakpaga iroy na mahusagum yayhan ba brahmagi wahang pau kung gitawram pudo na laksari ahan ba magtadakway po na magpu kurumjari ngasigi ahan buoy na ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤ ꯁꯣꯃꯣꯔꯖꯤꯠ ꯂꯩꯁꯥꯡꯊꯦꯝ ꯋꯥꯡꯈꯩ ꯊꯥꯡꯖꯝ ꯂꯩꯀꯥꯏ ꯑꯣꯖꯥ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯖꯒꯦ ꯄꯥꯎꯈꯨꯝ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯕꯤꯔꯛꯎ ꯈꯪꯖꯗꯕꯒꯤ ꯍꯪꯖꯕꯅꯤ ꯑꯣꯖꯥ ꯁꯣꯃꯣꯔꯖꯤꯠ ꯂꯩꯁꯥꯡꯊꯦꯝ ꯃꯥꯅꯤ ꯍꯪꯕꯤꯔꯛꯏꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯅ ꯈꯨꯝꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯖꯒꯦ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯀꯔꯝꯕ ꯋꯥꯍꯪ ꯂꯛꯁꯃꯤꯗ ꯂꯩ ꯀꯠꯄꯗ ꯂꯩꯍꯥꯎ ꯑꯪꯒꯣꯠ ꯅꯥꯒꯦꯁꯣꯔ ꯇꯨꯂꯁꯤ ꯀꯠꯄ ꯌꯥꯗꯕꯒꯤ ꯃꯔꯝ ꯑꯃꯃꯝ ꯑꯣꯏꯅ ꯁꯨꯒꯥꯏꯅ ꯇꯥꯛꯄꯤꯌꯨ ꯑꯣꯖꯥ ꯁꯣꯃꯣꯔꯖꯤꯠ ꯊꯝꯕꯤꯈ꯭ꯔꯤꯕ ꯂꯩꯁꯤꯡ ꯑꯁꯤ ꯂꯛꯁꯃꯤꯗ ꯀꯠꯄ ꯌꯥꯗꯕꯒꯤ ꯋꯥꯐꯝ ꯕꯦꯗꯅ ꯊꯝꯕꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯂꯩꯁꯤꯡ ꯑꯁꯤ ꯀꯠꯄ ꯌꯥꯗꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕꯗ ꯂꯩꯍꯥꯎ ꯑꯪꯒꯣꯠ ꯅꯥꯒꯦꯁꯣꯔ ꯍꯥꯏꯔꯤꯕ ꯂꯩꯁꯤꯡ ꯑꯁꯤ ꯃꯍꯧꯁꯥꯅ ꯃꯍꯥꯗꯦꯕꯒꯤ ꯃꯥꯏꯀꯩꯔꯣꯝꯗꯒꯤ ꯌꯥꯅꯔꯛꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯗꯦꯕꯒ ꯂꯛꯁꯃꯤꯒꯁꯤ ꯁꯥꯎꯅꯈꯤꯕ ꯅꯤꯌꯣꯝ ꯈꯔ ꯂꯩ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯍꯥꯗꯦꯕꯅ ꯄꯥꯝꯖꯕ ꯃꯍꯥꯗꯦꯕꯗ ꯀꯠꯄ ꯌꯥꯕ ꯃꯥꯒ ꯃꯔꯤ ꯂꯩꯅꯕ ꯂꯩꯁꯤꯡ ꯑꯁꯤ ꯂꯛꯁꯃꯤꯅ ꯂꯧꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯅꯤ ꯍꯥꯏꯖꯕꯒꯤ ꯑꯔꯊꯗꯤ ꯂꯛꯁꯃꯤꯗ ꯃꯍꯧꯁꯥꯅ ꯂꯩꯁꯤ ꯑꯉꯥꯡꯕ ꯃꯆꯨ ꯑꯣꯏꯕ ꯂꯩ ꯈꯛꯇꯃꯛ ꯂꯛꯁꯃꯤꯅ ꯄꯥꯝꯃꯤ ꯂꯧꯏ ꯑꯗꯨꯒ ꯂꯩꯍꯥꯎ ꯑꯣꯏꯕ ꯂꯩ ꯑꯁꯤ ꯃꯍꯥꯗꯦꯕꯅ ꯊꯣꯏꯗꯣꯛꯅ ꯄꯥꯝꯃꯤ ꯑꯪꯒꯣꯠ ꯍꯥꯏꯕ ꯂꯩ ꯑꯁꯤꯁꯨ ꯃꯍꯥꯗꯦꯕꯅ ꯄꯥꯝꯃꯤ ꯑꯗꯨꯒ ꯅꯥꯒꯦꯁꯣꯔ ꯍꯥꯏꯕ ꯂꯩ ꯑꯁꯤꯁꯨ ꯃꯍꯥꯗꯦꯕꯒꯤ ꯑꯪꯁꯃꯛ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯂꯩꯅꯤ ꯂꯩꯁꯤꯡ ꯑꯁꯤ ꯃꯍꯥꯗꯦꯕꯒ ꯌꯥꯅꯗ꯭ꯔꯕꯅꯤꯅ ꯂꯩꯁꯤ ꯂꯛꯁꯃꯤꯅ ꯂꯧꯔꯣꯏ ꯍꯥꯏꯕꯒꯤ ꯚꯥꯕꯅꯥ ꯑꯃꯗ ꯍꯥꯏꯕꯅꯤ ꯃꯍꯥꯗꯦꯕꯒ ꯂꯛꯁꯃꯤꯒ ꯌꯥꯅꯗꯕꯒꯤ ꯋꯥꯐꯝꯁꯤ ꯑꯗꯨꯉꯩ ꯂꯛꯁꯃꯤꯒ ꯁꯔꯁꯇꯤꯒ ꯑꯅꯤꯒꯤ ꯀꯅꯥꯅ ꯀꯅꯥꯗꯒꯤ ꯒꯨꯜ ꯍꯦꯟꯕꯒꯦ ꯕꯤꯆꯥꯔ ꯑꯣꯏꯕꯤꯅꯅꯕ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯂꯛꯁꯃꯤꯗꯒꯤ ꯁꯔꯁꯇꯤꯅ ꯒꯨꯜ ꯍꯦꯜꯂꯤ ꯍꯥꯏꯔꯨꯕꯗꯒꯤ ꯂꯛꯁꯃꯤꯁꯤ ꯃꯍꯥꯗꯦꯕꯗ ꯁꯥꯎꯈꯤꯕ ꯅꯤꯌꯣꯝ ꯑꯃ ꯂꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯗꯅ ꯒꯅꯦꯁꯀꯤ ꯋꯥꯐꯝ ꯑꯃꯗ ꯃꯍꯥꯗꯦꯕꯁꯤ ꯁꯥꯎꯈꯤꯕꯒꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃꯒꯁꯨ ꯂꯩ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯂꯛꯁꯃꯤꯅ ꯍꯥꯏꯔꯤꯕ ꯂꯩꯁꯤꯡ ꯑꯁꯤ ꯀꯠꯂꯛꯄꯗ ꯄꯥꯝꯖꯗꯦ ꯍꯥꯏꯕ ꯃꯣꯠ ꯑꯗꯨꯅꯤ ꯑꯗꯨꯒ ꯇꯨꯂꯁꯤ ꯀꯠꯄꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯇꯨꯂꯁꯤ ꯑꯁꯤ ꯂꯛꯁꯃꯤ ꯃꯁꯥꯃꯛꯅ ꯑꯣꯏꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯥꯅ ꯄꯥꯝꯖꯗꯕ ꯍꯥꯏꯕꯗꯤ ꯁꯥꯞꯇꯒꯤꯅꯤ ꯃꯥꯅ ꯇꯨꯂꯁꯤ ꯄꯥꯝꯕꯤ ꯑꯣꯏꯅ ꯄꯣꯛꯈ꯭ꯔꯤꯕꯁꯤ ꯑꯗꯨꯅ ꯁꯥꯞꯇꯒꯤ ꯑꯣꯏꯈꯤꯕ ꯄꯣꯠ ꯑꯗꯨ ꯃꯉꯣꯟꯗ ꯍꯟꯖꯤꯜꯂꯒ ꯀꯜꯂꯛꯄꯗꯨ ꯄꯥꯝꯖꯗꯦ ꯍꯥꯏꯕꯒꯤ ꯁ꯭ꯋꯥꯚꯥꯞ ꯑꯗꯨꯗꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯁꯣꯃꯣꯔꯖꯤꯠ ꯂꯣꯏꯅ ꯀꯠꯄ ꯌꯥꯍꯟꯒꯦꯅ ꯍꯥꯏꯔꯒꯗꯤ ꯑꯍꯥꯟꯕꯗ ꯂꯛꯁꯃꯤꯒ ꯆꯥꯟꯅ ꯊꯣꯏꯔꯕ ꯑꯣꯏꯔꯤꯕ ꯃꯕꯨꯡꯉꯣ ꯕꯤꯁꯅꯨꯒꯤ ꯃꯐꯝꯗ ꯀꯠꯊꯣꯛꯑꯕ ꯕꯤꯁꯅꯨꯒꯤ ꯅꯤꯔꯃꯜꯂ ꯑꯣꯏꯅ ꯂꯛꯁꯃꯤ ꯃꯥꯒꯤ ꯃꯐꯝꯗ ꯀꯠꯄ ꯑꯣꯏꯔꯒꯗꯤ ꯂꯛꯁꯃꯤꯅ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯧꯒꯅꯤ ꯏꯕꯨꯡꯉꯣꯒꯤ ꯅꯤꯔꯃꯜꯂꯗꯤ ꯂꯛꯁꯃꯤꯅ ꯈꯛ ꯃꯤꯔꯩꯗꯦ ꯑꯁꯨꯝ ꯑꯣꯏꯅꯅ ꯁꯣꯃꯣꯔꯖꯤꯠꯀꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯊꯝꯖꯔꯤ ꯑꯗꯨꯒ ꯇꯥꯏꯅꯔꯛꯄꯗ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯃꯦꯔꯤꯅꯥ ꯄꯨꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯔꯥꯙꯦ ꯔꯥꯙꯦ ꯈꯨꯔꯨꯝꯕꯤꯔꯛꯄ
ꯃꯦꯔꯤꯅꯥ ꯄꯨꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯕ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ? ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ꯫ ꯈꯪꯂꯨꯗꯕ ꯀꯌꯥ ꯈꯪꯕ ꯐꯪꯖꯩ꯫ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯍꯟꯕꯤꯕꯒꯤꯗꯃꯛ ꯋꯥꯍꯪ ꯍꯪꯕꯤꯔꯛꯂꯤꯕ ꯑꯃꯗꯤ ꯑꯣꯖꯥꯅ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯕ ꯊꯥꯒꯠꯆꯔꯤ꯫ ꯂꯣꯏꯅꯅ ꯁꯤꯕ ꯃꯍꯥꯗꯦꯕ ꯈꯨꯔꯨꯝꯕꯒꯤ ꯇꯥꯛꯄꯤꯕ ꯊꯥꯒꯠꯆꯔꯤ꯫ ꯁꯤꯕ ꯃꯍꯥꯗꯦꯕ ꯑꯃꯗꯤ ꯈꯨꯔꯨꯝꯖꯕꯒꯤ ꯃꯥꯏꯑꯣꯟ ꯀꯔꯣꯝꯗ ꯑꯣꯟꯒꯅꯤ ꯍꯥꯏꯕꯗꯨꯒ ꯇꯥꯛꯄꯤꯌꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯦꯔꯤꯅꯥ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯁꯤꯕ ꯃꯍꯥꯗꯦꯕ ꯈꯨꯔꯨꯝꯖꯕꯒꯤ ꯃꯥꯏꯑꯣꯟ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯃꯊꯛꯇꯁꯨ ꯊꯝꯖꯈ꯭ꯔꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝꯗ, ꯍꯥꯏꯕꯗꯤ ꯏꯁꯣꯔ ꯑꯣꯏꯕ ꯈꯨꯔꯨꯝꯕ, ꯑꯗꯨꯗꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯑꯣꯏꯕ ꯈꯨꯔꯨꯝꯕ, ꯏꯃꯥ ꯏꯄꯥ ꯑꯍꯜ ꯂꯃꯟ ꯑꯣꯏꯕ ꯈꯨꯔꯨꯝꯕ ꯅꯤꯌꯣꯝ ꯑꯍꯨꯝ ꯊꯝꯖꯈꯤꯕꯗꯣ ꯃꯗꯨꯃꯛ ꯆꯞ ꯆꯥꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯏꯁꯣꯔ ꯑꯣꯏꯕ ꯂꯥꯏ ꯑꯣꯏꯕꯁꯤꯡꯕꯨ ꯍꯦꯛ ꯈꯨꯔꯨꯝꯖꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯈꯨꯠ ꯑꯣꯏꯒ ꯇꯥꯏꯅ ꯇꯥꯏꯅꯅ ꯏꯁꯣꯔ ꯂꯥꯏꯕꯨ ꯈꯨꯔꯨꯝꯖꯒꯅꯤ꯫ ꯑꯗꯨꯒ ꯏꯃꯥ ꯏꯄꯥ ꯏꯄꯨ ꯏꯕꯦꯟ ꯑꯣꯏꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯍꯦꯛ ꯈꯨꯔꯨꯝꯖꯕ ꯖꯥꯠꯁꯤꯅ ꯑꯩꯒꯤ ꯈꯨꯠ ꯖꯦꯠꯁꯤꯒ ꯇꯥꯏꯅ ꯇꯥꯏꯅꯅ ꯈꯨꯔꯨꯝꯒꯅꯤ꯫ ꯑꯗꯨꯒ ꯏꯈꯨꯠ ꯄꯥꯏꯅ ꯏꯍꯩ ꯇꯝꯕꯤꯕ ꯑꯣꯖꯥ ꯒꯨꯔꯨ ꯑꯣꯏꯕꯁꯤꯡꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯕ ꯃꯇꯝꯗꯅ ꯃꯥꯌꯣꯛꯅꯅ ꯈꯨꯔꯨꯝꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯅ ꯃꯍꯥꯗꯦꯕꯅ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯗꯦꯕꯁꯤꯅ ꯅꯣꯡꯄꯣꯛ ꯑꯣꯟꯅ ꯂꯩꯔꯝꯃꯦ, ꯑꯩꯅ ꯃꯥꯏ ꯑꯋꯥꯡ ꯑꯣꯟꯅ ꯈꯨꯔꯨꯝꯒꯅꯤ꯫ ꯃꯍꯥꯗꯦꯕꯅ ꯃꯥꯏ ꯃꯈꯥ ꯑꯣꯟꯅ ꯂꯩꯔꯝꯃꯦ, ꯑꯩꯅ ꯃꯥꯏ ꯅꯣꯡꯄꯣꯛ ꯑꯣꯟꯅ ꯈꯨꯔꯨꯝꯒꯅꯤ꯫ ꯃꯍꯥꯗꯦꯕꯅ ꯃꯃꯥꯏ ꯅꯣꯡꯆꯨꯞ ꯑꯣꯟꯅ ꯂꯩꯔꯝꯃꯦ, ꯑꯩꯅ ꯃꯥꯏ ꯃꯈꯥ ꯑꯣꯜꯂꯒ ꯈꯨꯔꯨꯝꯒꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯈꯨꯠ ꯑꯣꯏꯁꯤꯒ ꯇꯥꯏꯅꯅꯕꯅꯤ꯫ ꯑꯁꯨꯝ ꯑꯣꯏꯅ ꯈꯨꯔꯨꯝꯕꯒꯤ ꯋꯥꯐꯝ ꯃꯊꯛꯇ ꯊꯝꯖꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯉꯁꯤꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯃꯦꯔꯤꯅꯥꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯊꯝꯖꯔꯤ, ꯊꯥꯒꯠꯆꯔꯤ꯫ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯅꯤꯄꯥ ꯃꯆꯥ ꯁꯒꯣꯜꯁꯦꯝ ꯇꯥꯛꯄꯤꯌꯨ ꯅꯤꯄꯥ ꯃꯆꯥ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ? ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯄꯥ ꯃꯆꯥꯕꯨ ꯇꯔꯥꯝ ꯇꯔꯥꯝꯅ ꯈꯨꯔꯨꯝꯕ ꯑꯣꯛꯆꯔꯤ꯫ ꯑꯗꯨꯗꯤ ꯋꯥꯍꯪ ꯑꯃ ꯄꯨꯈꯠꯆꯔꯤ, ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ? ꯃꯗꯨꯗꯤ ꯒꯪꯒꯥꯒꯤ ꯃꯆꯥꯁꯤ ꯚꯤꯁꯃ ꯈꯛꯇꯔꯥ? ꯑꯇꯣꯞꯄ ꯂꯩꯔꯒꯗꯤ ꯁꯨꯒꯥꯏꯅ ꯇꯥꯛꯄꯤꯔꯛꯎ꯫ ꯅꯤꯄꯥ ꯃꯆꯥ ꯒꯪꯒꯥꯒꯤ ꯃꯆꯥꯁꯤ ꯅꯤꯄꯥꯟꯅꯤ ꯍꯥꯏꯖꯕ ꯇꯥꯏ꯫ ꯃꯆꯥ ꯅꯤꯄꯥꯟꯗꯨꯒꯤ ꯃꯅꯨꯡꯗ ꯚꯤꯁꯃ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯩ꯫ ꯚꯤꯁꯃꯁꯤ ꯑꯇꯣꯝꯕꯅꯤ, ꯃꯥ ꯃꯇꯣꯝꯗꯅꯤ ꯒꯪꯒꯥꯒꯤ ꯃꯆꯥ ꯍꯥꯏꯗꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯤꯂꯥ ꯁꯥꯟꯅꯔꯒ ꯂꯩꯍꯧꯔꯤꯕꯁꯤ꯫ ꯃꯥꯡꯈ꯭ꯔꯤꯕ ꯍꯥꯏꯕꯗꯤ ꯒꯪꯒꯥꯅ ꯏꯁꯤꯡꯗ ꯍꯨꯟꯗꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯤꯕꯁꯤꯡ ꯑꯁꯤ ꯚꯁꯤꯁꯇ ꯃꯨꯅꯤꯒꯤ ꯁꯥꯞꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯇꯩꯁꯤꯡ ꯑꯗꯨꯅ ꯒꯪꯒꯥꯅ ꯄꯣꯛꯄꯒ ꯏꯁꯤꯡꯗ ꯂꯪꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯚꯤꯁꯃꯅ ꯃꯥꯒꯤ ꯁꯜ ꯍꯨꯔꯨꯕꯒꯤ ꯗꯣꯁ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯃꯇꯝ ꯀꯨꯏꯅ ꯍꯤꯡꯗꯨꯅ ꯄꯨꯟꯁꯤꯕ ꯑꯣꯏꯌꯨ ꯍꯥꯏꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯚꯤꯁꯃꯅ ꯀꯨꯏꯅ ꯍꯤꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯥꯏꯔꯤꯕ ꯒꯪꯒꯥꯅ ꯄꯣꯛꯏꯕꯁꯤꯡ ꯑꯁꯤ ꯕꯁꯨ ꯅꯤꯄꯥꯟ ꯍꯥꯏꯔꯒ ꯈꯪꯉꯤ꯫ ꯕꯁꯨ ꯍꯥꯏꯕꯗꯤ ꯁꯪꯁꯀ꯭ꯔꯤꯠ ꯁꯕꯗꯥꯔꯊꯗ ꯂꯩꯔꯤꯕ ꯁꯨꯝ ꯑꯣꯏꯕ ꯑꯥꯔꯊ ꯄꯨꯏ꯫ ꯑꯗꯨꯅ ꯂꯩꯔꯤꯕ ꯍꯥꯏꯔꯛꯄꯁꯤꯗ ꯃꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ, ꯑꯩꯈꯣꯏ ꯕꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯝ ꯂꯦꯡꯗꯨꯅ ꯂꯩꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯁꯛꯇꯤ ꯑꯗꯨꯕꯨꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯂꯦꯡꯗꯅ ꯂꯩꯔꯕ ꯍꯥꯏꯕꯗꯤ ꯗ꯭ꯌꯧ ꯍꯥꯏꯕꯗꯤ ꯑꯇꯤꯌꯥ, ꯄ꯭ꯔꯤꯊꯤꯕꯤ, ꯚꯥꯌꯨ ꯅꯨꯡꯁꯤꯠ, ꯑꯒꯅꯤ ꯃꯩ, ꯅꯛꯁꯤꯇ꯭ꯔ ꯊꯋꯥꯟꯃꯤꯆꯥꯛ, ꯕꯔꯨꯟ ꯁꯃꯨꯗ꯭ꯔ ꯅꯤꯡꯊꯧ, ꯁꯨꯔꯖ ꯅꯨꯃꯤꯠ, ꯆꯟꯗ꯭ꯔ ꯊꯥ ꯍꯥꯏꯔꯤꯕ ꯅꯤꯄꯥꯜ ꯑꯁꯤꯕꯨꯅꯤ꯫ ꯅꯤꯄꯥꯜ ꯑꯁꯤꯗꯒꯤ ꯑꯣꯏꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ
ꯃꯈꯣꯏ ꯕꯁꯨ ꯅꯤꯄꯥꯜ ꯑꯗꯨꯗꯤ ꯑꯥꯅꯤꯂ, ꯑꯅꯤꯂ, ꯁꯣꯝ, ꯑꯍꯁ, ꯙꯥꯔꯥ, ꯙ꯭ꯔꯨꯕ, ꯄ꯭ꯔꯇ꯭ꯌꯨꯁ ꯑꯃꯗꯤ ꯄ꯭ꯔꯚꯥꯁ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯅꯤꯄꯥꯜ ꯑꯁꯤꯕꯨꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯄꯥꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯚꯤꯁꯃꯁꯤ ꯄ꯭ꯔꯚꯥꯁ ꯍꯥꯏꯅ ꯀꯧꯕ ꯕꯁꯨꯗꯣ ꯃꯥꯒꯤ ꯑꯕꯇꯥꯔꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯚꯤꯁꯃꯁꯤꯒꯤ ꯃꯃꯤꯡ ꯗꯦꯕꯚꯔꯇ ꯍꯥꯏꯅ ꯑꯍꯥꯟꯕꯗ ꯊꯣꯟꯖꯕꯅꯤ ꯒꯪꯒꯥꯅ, ꯃꯃꯩꯊꯪꯗ ꯚꯤꯁꯃ ꯍꯥꯏꯕꯁꯤꯗꯤ ꯃꯤꯡ ꯅꯠꯇꯦ, ꯚꯤꯁꯃ ꯍꯥꯏꯕꯁꯤꯗꯤ ꯎꯄꯥꯙꯤꯅꯤ, ꯃꯤꯡꯊꯣꯜꯅꯤ꯫ ꯂꯥꯏ ꯃꯌꯥꯝꯅ ꯚꯤꯁꯃꯒꯤ ꯖꯤꯇꯦꯟꯗ꯭ꯔꯤꯌꯥ, ꯃꯥꯒꯤ ꯊꯧꯅꯥ ꯐꯕ ꯑꯃꯗꯤ ꯁꯠꯌ ꯋꯥꯁꯛ ꯆꯦꯠꯄꯗꯨꯗ ꯄꯤꯈꯤꯕ ꯑꯗꯨꯒꯨꯝꯕ ꯎꯄꯥꯙꯤ, ꯇꯥꯏꯇꯜ, ꯃꯤꯡꯊꯣꯜ ꯑꯗꯨꯕꯨꯅꯤ ꯚꯤꯁꯃꯁꯤ꯫ ꯊꯥꯒꯠꯆꯔꯤ ꯅꯤꯄꯥꯃꯆꯥ, ꯚꯤꯁꯃꯒꯤ ꯒꯪꯒꯥꯅ ꯄꯣꯛꯆꯕꯗ ꯃꯇꯣꯝꯗꯔꯥ ꯍꯥꯏꯕꯁꯤ ꯃꯇꯣꯝꯗꯗꯤ ꯅꯠꯇꯦ, ꯃꯈꯣꯏ ꯅꯤꯄꯥꯜꯅꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯇꯔꯦꯠ ꯑꯃꯅ ꯄꯣꯛꯄꯒ ꯚꯁꯤꯁꯊꯒꯤ ꯁꯥꯞꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯪꯒꯥꯗ ꯏꯁꯤꯡꯗ ꯍꯨꯟꯊꯗꯨꯅ ꯃꯥꯡꯍꯟꯈꯤꯕꯅꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ ꯃꯔꯤꯁꯨꯕ ꯑꯣꯏꯅ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯂꯝꯕꯨꯖꯝ ꯀꯃꯂꯥ꯫ ꯇꯥꯛꯄꯤꯌꯨ ꯀꯃꯂꯥ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ? ꯑꯍꯥꯟꯕꯗ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯃꯂꯥꯕꯨ ꯇꯔꯥꯝ ꯇꯔꯥꯝꯅ ꯈꯨꯔꯨꯝꯕ ꯑꯣꯛꯆꯔꯤ꯫ ꯑꯣꯖꯥ, ꯂꯥꯏ ꯁꯣꯔꯥꯠ ꯍꯥꯏꯕꯁꯤ ꯀꯔꯝꯅ ꯁꯣꯟꯒꯗꯒꯦ ꯈꯪꯗꯕꯅ ꯍꯥꯏꯖꯕꯅꯤ, ꯑꯃꯨꯛꯇ ꯁꯨꯒꯥꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯀꯃꯂꯥ, ꯂꯥꯏ ꯁꯣꯔꯥꯠꯁꯤ ꯅꯤꯌꯣꯝ ꯑꯅꯤꯗ ꯆꯠꯅꯩ꯫ ꯅꯤꯌꯣꯝ ꯑꯅꯤꯗ ꯆꯠꯅꯔꯤꯕꯁꯤꯗ ꯑꯍꯥꯟꯕꯒꯤ ꯅꯤꯌꯣꯝ ꯑꯃꯗ ꯍꯥꯏꯔꯒꯅ ꯂꯥꯏ ꯁꯣꯔꯥꯠ ꯍꯥꯏꯕꯁꯤꯗ ꯃꯥꯒꯤ ꯄꯨꯖꯥꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯃꯐꯝꯁꯤꯗ ꯍꯥꯏꯕꯗꯗꯤ ꯄꯥꯛ ꯆꯥꯎꯕꯅꯤꯅ ꯊꯝꯖꯔꯔꯣꯏ꯫ ꯅꯤꯌꯣꯝ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯗꯨꯃꯇꯪ ꯍꯥꯏꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯅꯤꯌꯣꯝ ꯑꯅꯤꯁꯤꯒꯤ ꯄꯥꯡꯊꯣꯛꯄꯗꯤ ꯊꯥ ꯁꯤꯊꯔꯛꯄ ꯃꯇꯝꯗ, ꯊꯥ ꯁꯤꯊꯔꯛꯄꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕꯗꯤ 28ꯅꯤ ꯄꯥꯟꯕ ꯑꯃꯗꯤ ꯊꯥꯁꯤ ꯅꯨꯃꯤꯠ, ꯃꯁꯤꯗ ꯌꯥꯝꯅ ꯍꯦꯟꯅ ꯐꯩ ꯂꯥꯏ ꯁꯣꯔꯥꯠ ꯁꯣꯟꯕꯒꯤ꯫ ꯑꯍꯥꯟꯕꯒꯤ ꯑꯅꯤ ꯍꯥꯏꯖꯈꯤꯕꯒꯤ ꯑꯅꯤꯁꯤꯒꯤ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯅ ꯍꯥꯏꯕꯗ ꯁꯤꯅ ꯃꯁꯛ ꯈꯪꯕ, ꯍꯥꯏꯕꯗꯤ ꯁꯥꯒꯩꯗꯨꯒꯤ ꯃꯅꯨꯡꯗ ꯃꯁꯛ ꯈꯪꯕ ꯂꯩꯈꯤꯗꯕ ꯃꯍꯥꯛ ꯑꯗꯨꯒꯤ, ꯍꯥꯏꯕꯗꯤ ꯒꯔꯚꯄꯥꯠ ꯑꯣꯏꯈꯤꯕꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯃꯩ ꯆꯪꯗꯕꯕꯨ ꯑꯣꯏꯔꯣ, ꯑꯩꯅ ꯃꯁꯛ ꯈꯪꯉꯕ ꯑꯗꯨꯒꯨꯝꯕ ꯃꯗꯨꯒꯤ ꯇꯧꯕꯤꯕ ꯀꯔꯃ ꯑꯃꯅꯤ ꯂꯥꯏ ꯁꯣꯔꯥꯠꯁꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯂꯥꯏ ꯁꯣꯔꯥꯠ ꯍꯥꯏꯔꯤꯕꯁꯤꯗ, ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯃꯤꯡꯕꯨꯗꯤ ꯅꯥꯔꯥꯌꯟ ꯕꯂꯤ ꯁ꯭ꯔꯥꯗ ꯍꯥꯏꯔꯒ ꯈꯪꯉꯤ꯫ ꯂꯝꯗꯝꯁꯤꯗ ꯂꯥꯏ ꯁꯣꯔꯥꯠ ꯍꯥꯏꯔꯒ ꯁꯨꯝ ꯁꯝꯖꯤꯟꯅꯅ ꯍꯥꯏꯈꯤꯕ ꯂꯣꯟ ꯑꯃꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯅꯤꯁꯨꯕꯒꯤ ꯅꯤꯌꯣꯝꯁꯤꯗꯗꯤ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯈꯪꯗꯕ ꯑꯃꯗꯤ ꯑꯇꯣꯞꯄꯅ ꯊꯥꯖꯤꯜꯂꯛꯄ ꯑꯣꯏꯔꯣ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯍꯦꯛ ꯑꯣꯏꯈ꯭ꯔꯕ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯈꯪꯍꯧꯗ꯭ꯔꯕ ꯃꯃꯥꯡꯊꯛꯇ ꯂꯝꯗ ꯁꯤꯈꯤꯕ ꯑꯣꯏꯔꯣ, ꯃꯩꯅ ꯆꯥꯛꯇꯨꯅ ꯅꯠꯇ꯭ꯔꯒ ꯃꯩꯅ ꯏꯂꯦꯛꯇ꯭ꯔꯤꯛꯀꯨꯝꯕꯅ ꯆꯤꯡꯗꯨꯅ ꯁꯤꯈꯤꯕ ꯑꯣꯏꯔꯣ, ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯁꯤꯈꯤꯕ ꯑꯣꯏꯔꯣ, ꯃꯤꯁꯤ ꯆꯥꯈꯤꯗꯕꯁꯤꯡ ꯑꯩꯈꯣꯏꯅ ꯃꯁꯛ ꯃꯃꯤꯡ ꯈꯪꯍꯧꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯗꯁꯥꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯒꯤ ꯏꯐꯝꯗ ꯌꯦꯠꯂꯔꯕ, ꯑꯩꯗꯤ ꯀꯅꯥꯅꯣꯕ ꯈꯪꯗ꯭ꯔꯦ, ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯣꯏꯔꯣ ꯑꯇꯣꯞꯄ ꯑꯣꯏꯔꯣ ꯑꯩꯒꯤ ꯁꯥꯒꯩꯗ ꯑꯣꯏꯔꯣ ꯍꯦꯛ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯁꯤꯒꯤ ꯁ꯭ꯔꯥꯗꯁꯤꯅ ꯄꯨꯂꯞ ꯑꯣꯏꯅ ꯅꯈꯣꯏꯒꯤ ꯂꯥꯟꯕ ꯉꯝꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯂꯥꯟꯕꯤꯈ꯭ꯔꯣ ꯍꯥꯏꯗꯅ ꯃꯥꯒꯤꯁꯨ ꯄꯣꯠꯆꯪꯗꯤ ꯁꯤꯅ ꯍꯦꯟꯅ ꯆꯪꯉꯤ꯫ ꯒꯣꯠ 5 ꯄꯨꯟꯅ ꯂꯥꯠꯀꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯄꯣꯠꯆꯪ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯒ, ꯁꯦꯟ ꯌꯥꯝ ꯆꯪꯕꯕꯨꯗꯤ ꯅꯠꯇꯦ, ꯑꯗꯨꯒ ꯄꯣꯠꯆꯪꯗꯨꯗ ꯃꯀꯨꯞ ꯃꯀꯨꯞ ꯌꯥꯝꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯁꯨꯝ ꯑꯣꯏꯗꯅ ꯃꯥꯁꯨ ꯍꯥꯏꯔꯤꯕ ꯃꯊꯛꯀꯤ ꯊꯕꯥꯟ ꯑꯗꯨꯒꯨꯝꯅ 28ꯅꯤ ꯄꯥꯟꯕ ꯊꯥꯁꯤ ꯅꯨꯃꯤꯠꯁꯤꯗ ꯇꯧꯕꯅ ꯍꯦꯟꯅ ꯐꯩ꯫ ꯑꯗꯨꯒ ꯊꯥ ꯁꯤꯊꯔꯛꯄꯒꯤ ꯃꯅꯨꯡꯗꯕꯨ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯌꯥꯗꯤ ꯌꯥꯕ꯫ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝꯁꯤꯗ ꯅꯥꯔꯥꯌꯟ ꯕꯂꯤ ꯁ꯭ꯔꯥꯗ ꯅꯠꯇ꯭ꯔꯒ ꯂꯥꯏ ꯁꯣꯔꯥꯠ ꯑꯁꯤ ꯄꯥꯡꯊꯣꯛꯄꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯌꯦꯠ ꯑꯄꯟ, ꯁꯣꯏꯔꯦꯟ ꯍꯥꯏꯕ ꯇꯥꯏ, ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅꯅꯕ ꯂꯥꯟꯈꯤꯕ ꯉꯝꯃꯤ ꯍꯥꯏꯗꯅ
ꯕꯦꯗꯅ ꯊꯝꯕꯤꯔꯝꯕ ꯋꯥꯐꯝ ꯑꯗꯨꯕꯨꯅꯤ ꯊꯥꯒꯠꯆꯔꯤ ꯀꯃꯂꯥ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯉꯥ ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯖꯣꯁ RWIWDꯅ ꯊꯥꯕꯤꯔꯛꯄ ꯄꯣꯁꯅꯤ꯫ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ, ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯖꯣꯁ, ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ? ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯃꯀꯔ ꯁꯪꯀ꯭ꯔꯥꯟꯇꯤꯒꯤ ꯃꯔꯝꯗ ꯈꯪꯖꯅꯤꯡꯉꯤ, ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯥꯡꯁꯨꯕꯤ ꯆꯥꯗ꯭ꯔꯕꯗꯤ ꯍꯨꯏ ꯑꯣꯜꯂꯦ ꯍꯥꯏꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ? ꯅꯨꯡꯉꯥꯏꯖꯩ ꯖꯣꯁ, ꯃꯀꯔ ꯁꯪꯀ꯭ꯔꯥꯟꯇꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯍꯥꯏꯕꯕꯨ ꯁꯨꯔꯖꯗꯦꯕꯅ ꯅꯨꯃꯤꯠ ꯀꯧꯕ ꯂꯥꯏꯁꯤꯅ ꯃꯦꯁ ꯔꯥశꯤꯗꯒꯤ ꯍꯧꯔꯒ ꯃꯊꯪ ꯑꯁꯨꯝ ꯆꯠꯂꯛꯄꯗ ꯃꯀꯔ ꯔꯥశꯤꯗ ꯃꯥꯒꯤ ꯈꯣꯡꯐꯝꯁꯤ ꯌꯧꯔꯛꯄ ꯍꯥꯏꯕ ꯇꯥꯏ꯫ ꯃꯇꯝꯗꯨꯗ ꯍꯥꯏꯔꯤꯕ ꯃꯀꯔ ꯁꯪꯀ꯭ꯔꯥꯟꯇꯤ ꯅꯨꯃꯤꯠꯀꯤ ꯊꯥꯖꯠꯁꯤ ꯑꯁꯤꯒꯤ ꯈꯣꯡꯆꯠꯄꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯃꯔꯨꯑꯣꯏꯕ ꯃꯄꯨꯡꯗꯤ ꯀꯔꯤ ꯄꯨꯖꯥꯅꯣ ꯍꯥꯏꯕꯗ ꯁꯨꯔꯖꯗꯦꯕ ꯅꯨꯃꯤꯠꯀꯤ ꯄꯨꯖꯥꯅꯤ꯫ ꯅꯨꯃꯤꯠꯀꯤ ꯄꯨꯖꯥꯁꯤ ꯅꯨꯃꯤꯠꯁꯤꯗ ꯀꯠꯆꯕ ꯃꯇꯝꯗ ꯑꯩꯅꯣ ꯗꯦꯕꯥ ꯗꯦꯕꯤꯁꯤꯡꯒꯤ ꯄꯨꯖꯥ ꯑꯇꯩꯁꯨ ꯀꯠꯆꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯕ, ꯑꯐꯕ ꯃꯪꯒꯣꯜ ꯄꯤꯅꯕꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯀꯔ ꯁꯪꯀ꯭ꯔꯥꯟꯇꯤꯒꯤ ꯋꯥꯐꯝꯅꯤ꯫ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯏꯁꯣꯔꯗ ꯖꯂꯥꯟꯖꯂꯤ ꯀꯠꯆꯕ, ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯟꯖꯕ, ꯑꯁꯅꯥꯟ ꯀꯔꯃ ꯇꯧꯖꯕ, ꯁꯨꯔꯖꯗꯦꯕꯒꯤ ꯃꯤꯡꯗ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯑꯐꯕ ꯁꯠꯀꯔꯃ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯩ ꯍꯥꯏꯕ ꯇꯥꯏ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯗ ꯊꯣꯏꯗꯤꯡ ꯀꯥꯡꯁꯨꯕꯤ ꯆꯥꯗ꯭ꯔꯕꯗꯤ ꯍꯨꯏ ꯑꯣꯜꯂꯦ ꯍꯥꯏꯕꯁꯤꯃꯗꯤ ꯁꯨꯝ ꯑꯍꯜ ꯂꯃꯟꯁꯤꯡ ꯉꯥꯡꯅꯔꯝꯃꯤ, ꯍꯥꯏꯅꯔꯝꯃꯤ, ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯋꯥꯐꯝꯁꯤꯃꯗꯤ ꯂꯥꯏꯔꯤꯛꯇꯗꯤ ꯊꯦꯡꯅꯖꯗꯦ ꯍꯥꯏꯕ ꯇꯥꯏ꯫ ꯃꯥꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯀꯔꯤꯅ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯍꯟꯗꯛꯀꯤ ꯊꯣꯏꯗꯤꯡ ꯑꯃꯨꯕ ꯍꯥꯏꯕ ꯄꯣꯠꯁꯛꯁꯤ ꯏꯁꯣꯔꯒꯤ ꯑꯣꯏꯕ, ꯁꯔꯒꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅꯤ꯫ ꯃꯄꯨꯡ ꯑꯣꯏꯅ ꯁ꯭ꯔꯤ ꯚꯒꯋꯥꯟꯒꯤ ꯍꯨꯃꯥꯡ ꯏꯔꯤꯛꯇꯒꯤ ꯑꯣꯏꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣꯒꯤ ꯑꯪశꯗꯒꯤ ꯑꯣꯏꯈꯤꯕ ꯏꯁꯣꯔꯒꯤ ꯑꯔꯆꯥ ꯄꯨꯖꯥ ꯑꯌꯥꯝꯕꯗꯁꯨ ꯌꯥꯎꯅꯕ ꯑꯁꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯅꯨꯃꯤꯠꯁꯤꯗ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯆꯥꯖꯔꯕꯗꯤ, ꯅꯠꯇ꯭ꯔꯒ ꯁꯣꯛꯆꯔꯕꯗꯤ, ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯕꯨ ꯊꯝꯖꯔꯕꯗꯤ ꯃꯗꯨꯗ ꯃꯪꯒꯣꯜ ꯑꯣꯏꯅꯅꯕꯒꯤ ꯋꯥꯐꯝꯗ ꯊꯣꯏꯗꯤꯡ ꯀꯥꯡꯁꯨꯕꯤ ꯆꯥꯎ, ꯊꯣꯏꯗꯤꯡ ꯀꯕꯣꯛꯁꯤ ꯆꯥꯎ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯁꯣꯔꯒ ꯅꯛꯅꯕ ꯁ꯭ꯋꯚꯥꯕꯇꯨ ꯂꯩꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡꯗꯨ ꯑꯄꯪ ꯑꯁꯤꯡ ꯈꯪꯅꯅꯕ ꯆꯥꯗ꯭ꯔꯒꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯃꯈꯜ ꯍꯨꯏ ꯑꯣꯜꯂꯦ ꯍꯥꯏꯖꯤꯜꯂꯒꯗꯤ ꯃꯌꯥꯝꯁꯦ ꯄꯨꯛꯅꯤꯡꯗꯨ ꯆꯪꯗꯅꯕꯨ ꯑꯣꯏꯔꯕꯁꯨ ꯇꯉꯥꯏ ꯐꯗꯅ ꯍꯨꯏ ꯑꯣꯟꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯗꯨꯅ ꯁꯨꯝ ꯑꯣꯏꯗꯅ ꯋꯥꯐꯝꯁꯤ ꯊꯩꯔꯒ ꯍꯥꯏꯕꯤꯔꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯊꯥꯒꯠꯆꯔꯤ ꯋꯥꯐꯝ ꯄꯨꯈꯠꯄꯤꯔꯛꯄꯁꯤꯒꯤꯗꯃꯛ꯫ ꯑꯗꯨꯒ ꯉꯁꯤꯒꯤ 6 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤꯅ ꯀꯣꯡꯕ꯭ꯔꯥꯏ ꯂꯥꯠꯄꯝ ꯁꯔꯗꯥ: ꯑꯣꯖꯥ, ꯊꯦꯡꯗꯤ ꯊꯦꯡꯂꯦ, ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯍꯪꯖꯅꯤꯡꯉꯤ, ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯁꯔꯗꯥ? ꯋꯥꯛꯆꯤꯡꯒꯤ ꯄꯨꯔꯅꯤꯃꯥꯗ ꯊꯝꯅꯥꯗ ꯕꯣꯔꯣꯏ ꯀꯠꯄꯒꯤꯁꯨ ꯈꯪꯖꯅꯤꯡꯉꯤ꯫ ꯁꯔꯗꯥ ꯄꯨꯈꯠꯄꯤꯔꯛꯏꯕ ꯋꯥꯐꯝ ꯑꯁꯤꯃꯗꯤ ꯈꯪꯖꯗꯦ ꯍꯥꯏꯕ ꯇꯥꯏ꯫ ꯍꯥꯏꯖꯕꯒꯤ ꯑꯔꯊꯗꯤ ꯋꯥꯛꯆꯤꯡ ꯄꯨꯔꯅꯤꯃꯥꯗ ꯊꯝꯅꯥꯗ ꯕꯣꯔꯣꯏ ꯀꯠꯄꯒꯤ ꯋꯥꯐꯝ ꯑꯁꯨꯝ ꯑꯣꯏꯅ ꯊꯦꯡꯅꯖꯗꯦ꯫ ꯂꯥꯏꯔꯤꯛꯅ ꯄꯤꯔꯝꯕꯗꯗꯤ ꯀꯔꯤ ꯑꯣꯏꯅ ꯄꯤꯕꯒꯦ ꯍꯥꯏꯕꯗ ꯋꯥꯛꯆꯤꯡꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯁꯤ ꯗꯨꯔꯒꯥ ꯗꯦꯕꯤ ꯏꯃꯥꯅ ꯃꯥꯒꯤ ꯁꯀꯥꯝꯕꯔꯤ ꯍꯥꯏꯅ ꯀꯧꯕ ꯏꯕꯦꯝꯃꯒꯤ ꯔꯨꯞꯁꯦ ꯂꯥꯡꯑꯣꯟ ꯑꯕꯇꯥꯔ ꯑꯣꯏꯈꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯃꯍꯩ ꯃꯔꯣꯡ ꯁꯨꯝꯍꯟꯒꯦ, ꯃꯍꯩ ꯃꯔꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯑꯒ ꯖꯤꯕꯁꯤꯡꯕꯨ ꯌꯣꯛ ꯊꯥꯛꯀꯦ ꯍꯥꯏꯕꯒꯤꯗꯃꯛ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯅꯨꯃꯤꯠꯁꯤꯗ
Sakambari haina kaubi ibemagi rupa se avatar oiki. Magi jayanti numitni, magi pokhiba numitni. Aduna namisida aikoina ibema sakambari gi mingda nungsina puja katsaba mahi marung atek anu katsaba magi mafamda. Natragana Sri Bhavan Krishna gi sorondabu katsarabasu. Kanagi mingda Sakambari Devi imagi mingda. Adu ergadi mana jagasida mahi marung marang kaina puthoke haibagidam mahi marung sumange haibagidam avatar oikibi lairebi ima sibu ningsingduna aikoina mahi marung katsaba matamda adugumba imabu nungsina ningsingbire iba katsariba mahak adugi punsina hek lairiba makai saba thakbu waloi imana penbi haibagi wafam asimadi lairikna thambirami aduga thamnada boroi katpagi wafam simadi thengnajade haijabatai lairamba yai atopa lairik singda akoina neinajaba matamda wafam asimadi thengnajade haina kongbrai latpam sardagi mafamda noluksari thagatsari wang pukhat pirakkhibasigidamak aduga ngasigi tarias suba oina laukhasariba wahang asana brutal ukwe takpiu brutal kari karamba wafam agya wahang amatang hangjage soidana pibirao brutal akoina khangbo oiragadi soidana pakhum pijagani khangdabu oiragadi khangdre dum haijaba natana kari upai lay takpiu kari karamba wafam Savitri Barta sahi khudingi Barta taujai adubu lakadawriba Savitri Barta asida Barta taujaraga larik abatang tajage khanjai masi kaidabra brutal masidi sanagi matakta tampa thinba haibaduni khwaidagi hena phai hairiba numisida ibemagi Savitri gi Barta si upavas Barta hairagadi nahan matakta su thamjakre Barta haibadi wasak mangakna leiba upavas hairagana sarayenba adana Barta upavas hairagadi sarayenbagi wasak adu ngaksaba namisida Savitri ibemagi damakni haidana aina ngamjaba Barta ama natraga Barta upavas taujadana sahi khudingi lai haibasi tabada thoidonga nungaijai soidana Savitri ibe matana tana saitaban mabunguga loinana soidana penbigani aduga namisida lairik amatanga tajage haina takpirakpase khwaidagi hena phai haibadi aina tauriba Barta si kari kanaribage Barta sigi nungi artha karino haibadu taragadi amuke hena pungningdo sangsilagani aina hana taurambana sumna nungsiduna taujaramba Bartani hojikna amuk nungsibadudgi mathakta apamba maga yauna soidana sangsinba ngamani karigino haibada waridu khangagadi adana wari taraga Bartaga punba haibasi khwaidagi hena phai makha tana aikoigi maikaidagi samjinjaba taragana Barta su katpiro wari lairikta su tabiro aduga puja adamasu katpiragadi thoidongna mapung phaba haibadu oigani haibasima thamjari thagatsari tainarakpada ngasigi nipan subada amuk lokhatsaribasina Babita Devi takpiyu Babita Hare Krishna khurumjari gya wari makha ngaijari Hare Krishna Babita Devi khurumbirakpa taramna oksari aikoigi wari ngaijari haibase khangjabada aikoi othonga nungaijai amadi ngaibibagi awabadudai aikoi su saruk yajari sumoina thamjage aduga ngas makhatana thambiraklibasina hanagi video taraga leire Babita onthokpa haibaduni aikoina ngamjadabadagi aikoigi sandok sakiba mamangi video taraga leire haina takpirakpasi aikoigi maikaidagi su thoidongna nungaitaba awabadu phongtokpada saruk yajari Babita gi damak aduga
ꯕꯕꯤꯇꯥꯗ ꯑꯃꯨꯛ ꯊꯝꯖꯅꯤꯡꯉꯤꯕꯁꯤꯅ ꯅꯥꯝ ꯍꯥꯏꯕꯁꯤꯗꯤ ꯇꯥꯕꯒꯤ ꯑꯋꯣꯛꯄ ꯄꯦꯟꯕ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯄꯔꯃꯦꯁꯣꯔꯒꯤ ꯅꯥꯝꯅꯤ ꯍꯥꯏꯗꯅ ꯚꯦꯗꯒꯤ ꯕꯆꯟ ꯈꯨꯗꯤꯡꯃꯛꯇꯁꯨ ꯍꯥꯏꯈ꯭ꯔꯦ꯫ ꯃꯃꯥꯡꯊꯛ ꯑꯩꯈꯣꯏꯅ ꯄꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯂꯤꯗꯅ ꯇꯥꯗꯅ ꯀꯌꯥꯔꯛ ꯍꯟꯅ ꯇꯥꯔꯕꯁꯨ ꯇꯥꯕꯒꯤ ꯑꯋꯣꯛꯄ ꯄꯦꯟꯕ ꯂꯩꯔꯔꯣꯏꯗꯕ ꯚꯒꯋꯥꯟꯒꯤ ꯅꯥꯝꯅꯤ ꯍꯥꯏꯗꯅ ꯊꯝꯕꯤꯔꯝꯃꯤꯕ ꯑꯗꯨꯒꯨꯝꯕ ꯅꯥꯝ ꯃꯇꯝ ꯈꯔꯗꯪꯒꯤ ꯑꯣꯏꯅ ꯍꯟꯅ ꯍꯟꯅ ꯇꯥꯔꯕꯁꯨ ꯇꯥꯕꯤꯗꯨꯅ ꯉꯥꯏꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯅ ꯕꯕꯤꯇꯥꯒꯤ ꯃꯐꯝꯗ ꯅꯣꯂꯨꯛꯆꯔꯤ꯫ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 8 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯁꯨꯃꯤꯂꯥ ꯗꯦꯕꯤ꯫ ꯇꯥꯛꯄꯤꯌꯨ ꯁꯨꯃꯤꯂꯥ, ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ? ꯍꯔꯦ ꯀ꯭ꯔꯤꯁꯅ꯫ ꯑꯣꯖꯥ ꯋꯥꯍꯪ ꯑꯃꯠꯇ ꯄꯨꯈꯠꯆꯒꯤ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯕꯕꯤꯇꯥ ꯁꯨꯃꯤꯇꯥ, ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯀꯔꯝꯕ ꯋꯥꯍꯪ? ꯑꯩꯈꯣꯏꯅ ꯑꯐꯕ ꯏꯆꯥ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯄꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯀꯔꯤ ꯀꯔꯝꯕ ꯄꯨꯖꯥ ꯇꯧꯒꯗꯒꯦ? ꯑꯣꯖꯥ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯔꯛꯎ ꯑꯣꯖꯥ꯫ ꯌꯥꯏꯍꯦꯟꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯁꯨꯃꯤꯂꯥ, ꯋꯥꯐꯝꯁꯤ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯏ, ꯑꯗꯨꯕꯨ ꯄꯨꯈꯠꯄꯤꯔꯛꯑꯕꯅꯤꯅ ꯁꯝꯅ ꯊꯝꯖꯒꯦ꯫ ꯑꯩꯈꯣꯏꯅ ꯏꯆꯥ ꯑꯐꯕ ꯄꯣꯛꯀꯦ ꯍꯥꯏꯔꯒꯗꯤ, ꯅꯨꯄꯥ ꯑꯣꯏꯁꯅꯨ ꯅꯨꯄꯤ ꯑꯣꯏꯁꯅꯨ, ꯏꯆꯥ ꯑꯐꯕ ꯄꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯂꯝꯆꯠ ꯁ꯭ꯋꯚꯥꯕ ꯈꯔ ꯁꯦꯝꯗꯣꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ꯫ ꯃꯔꯥꯏꯕꯛ ꯐꯕꯁꯤꯡꯅ ꯃꯥꯒꯤ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯇꯧꯖꯔꯛꯈꯤꯕ ꯄꯨꯇ꯭ꯔ ꯁꯝꯄꯇꯤ, ꯄꯨꯇ꯭ꯔ ꯗꯥꯟ ꯍꯥꯏꯕꯗꯤ ꯃꯆꯥꯒꯤ ꯃꯔꯝꯗ ꯗꯥꯟ ꯇꯧꯖꯔꯛꯄ, ꯃꯆꯥꯕꯨ ꯂꯨꯅ ꯆꯥꯅ ꯅꯤꯡꯖꯔꯛꯄ, ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛꯇꯨꯅ ꯍꯟꯗꯛ ꯄꯣꯛꯄ ꯃꯄꯣꯛꯇ ꯑꯐꯕ ꯃꯆꯥ ꯐꯪꯗꯅ ꯃꯆꯥꯒꯤ ꯃꯄꯥꯟ ꯆꯥꯕ ꯅꯨꯡꯉꯥꯏꯕ ꯐꯪꯖꯩ꯫ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯗꯥꯟ ꯇꯧꯔꯛꯇ꯭ꯔꯕꯁꯤꯡ ꯑꯗꯨꯅ ꯃꯆꯥꯒꯤ ꯃꯄꯥꯟꯁꯤ ꯆꯥꯕ ꯐꯪꯗꯕ ꯍꯥꯏꯕ ꯇꯥꯏ꯫ ꯍꯥꯏꯕꯗꯤ ꯃꯆꯥꯗꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯌꯥꯏ, ꯃꯆꯥꯗꯨ ꯑꯆꯧꯕ ꯐꯝꯅꯥꯏꯕ ꯑꯣꯏꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯗꯨꯕꯨ ꯊꯧꯑꯣꯏꯗ꯭ꯔꯒꯗꯤ ꯃꯆꯥꯗꯨꯅ ꯑꯆꯧꯕ ꯑꯣꯏꯗꯨꯅꯁꯨ, ꯃꯆꯥꯗꯨꯅ ꯂꯟ ꯃꯌꯥꯝ ꯂꯩꯕ ꯑꯣꯏꯗꯨꯅꯁꯨ ꯃꯃꯥ ꯃꯄꯥꯒꯤꯗꯤ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ꯫ ꯄꯦꯟꯗꯕꯒꯤ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯉꯤ꯫ ꯑꯗꯨꯅ ꯏꯆꯥꯗꯨꯁꯨ ꯑꯐꯕ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕꯁꯨ ꯑꯣꯏꯔꯛꯅꯕ, ꯃꯔꯟ ꯃꯊꯨꯝꯁꯨ ꯋꯥꯠꯇ ꯄꯥꯗꯕ ꯑꯣꯏꯕ, ꯑꯗꯨꯒ ꯏꯆꯥꯗꯨꯅꯁꯨ ꯃꯃꯥ ꯃꯄꯥꯕꯨ ꯏꯁꯣꯔꯃꯛꯅꯤ ꯈꯟꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯅꯅꯕ ꯑꯩꯈꯣꯏꯅ ꯑꯐꯕ ꯏꯆꯥ ꯐꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯃꯄꯣꯛꯅꯗꯤ ꯑꯐꯕ ꯏꯆꯥꯁꯤ ꯇꯝꯕꯤꯔꯛꯇ꯭ꯔꯕ, ꯃꯁꯤꯗꯅꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯂꯥꯏꯕꯛꯅ ꯏꯆꯥꯁꯤ ꯑꯐꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯏꯗ꯭ꯔꯤꯕ꯭ꯔꯥ, ꯃꯁꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ, ꯄꯥꯜꯂꯕ ꯃꯇꯨꯡ ꯏꯆꯥ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯖꯟꯃ ꯀꯣꯁꯇꯤꯗꯨ ꯑꯃꯨꯛꯇꯪ ꯕꯤꯆꯥꯔ ꯇꯧꯊꯣꯛꯄꯤꯔꯕ, ꯑꯩꯒꯤ ꯄꯣꯛꯆꯕ ꯏꯆꯥꯁꯤ ꯑꯐꯕ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ꯫ ꯃꯇꯝꯗꯨꯗ ꯑꯐꯕ ꯑꯣꯏꯅꯤ ꯇꯥꯔꯝꯃꯒꯗꯤ ꯈꯔ ꯐꯔꯦ, ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯇꯥꯔꯝꯃꯒꯗꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥ ꯂꯝꯕꯤꯁꯤꯗ ꯅꯨꯃꯤꯠ ꯊꯕꯥꯟ ꯄꯨꯡꯐꯝ ꯌꯥꯝ ꯀꯨꯞꯅ ꯕꯤꯆꯥꯔ ꯇꯧꯕꯤꯔꯒ ꯌꯨꯝꯕꯥ ꯂꯝꯕꯤ ꯊꯝꯕꯤꯕ, ꯑꯐꯕ ꯄꯨꯡꯐꯝꯗ, ꯑꯐꯕ ꯃꯇꯝꯗ, ꯑꯐꯕ ꯅꯨꯃꯤꯠꯇ, ꯃꯗꯨꯗ ꯍꯨꯟꯈꯤꯕ ꯃꯔꯨꯗꯨ ꯑꯁꯪꯕ ꯃꯔꯨ ꯑꯣꯏꯔꯛꯀꯗꯣꯔꯤꯅꯤ꯫ ꯑꯗꯨꯅ ꯄꯨꯡꯐꯝ ꯆꯨꯝꯈꯤꯗꯕ ꯇꯥꯔꯒꯗꯤ ꯑꯐꯕ ꯃꯔꯨ ꯑꯣꯏꯔꯛꯇꯦ꯫ ꯃꯁꯤꯃ ꯑꯍꯥꯟꯕꯅꯤ꯫ ꯇꯥꯏꯅꯔꯛꯄꯗ ꯑꯃꯨꯛ ꯑꯐꯕ ꯄꯨꯡꯐꯝꯗ ꯍꯨꯟꯈ꯭ꯔꯕ ꯃꯔꯨꯗꯨ ꯑꯩꯒꯤ ꯂꯥꯏꯕꯛꯅꯗꯤ ꯑꯐꯕ ꯏꯆꯥ ꯐꯪꯉꯣꯏ ꯇꯝꯗ꯭ꯔꯕ, ꯃꯔꯨꯗꯤ ꯍꯨꯟꯈ꯭ꯔꯕ, ꯑꯗꯨ ꯑꯩꯒꯤ ꯏꯄꯨꯡꯅꯗꯤ ꯇꯝꯃꯛꯇꯕꯅꯤꯅ ꯃꯔꯛꯇ ꯒꯔꯚꯄꯥꯠ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ, ꯃꯥꯡꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯃꯔꯨ ꯍꯨꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯒ ꯒꯔꯚꯗꯥꯟ ꯍꯥꯏꯗꯅ ꯒꯔꯚꯗꯥꯟꯒꯤ ꯄꯨꯖꯥꯁꯤ ꯀꯠꯄꯤꯕ꯫ ꯇꯥꯏꯅꯔꯛꯄꯗ ꯁꯤꯃꯟ ꯇꯣꯌꯟ ꯍꯥꯏꯗꯅ ꯑꯉꯥꯡꯁꯤꯅ ꯒꯔꯚꯁꯤꯅ ꯊꯥ 3 ꯁꯨꯔꯕ ꯃꯇꯝꯗ ꯒꯔꯚꯁꯤ ꯀꯥꯏꯈꯤꯗꯅꯅꯕ, ꯒꯔꯚꯁꯦ ꯑꯆꯪꯕ ꯒꯔꯚ ꯑꯣꯏꯅꯅꯕ ꯑꯃꯗꯤ ꯑꯐꯕ ꯑꯣꯏꯅꯅꯕ ꯄꯨꯖꯥ ꯑꯃ ꯀꯠꯆꯕ꯫ ꯑꯗꯨꯗꯒꯤ ꯍꯌꯦꯡ ꯑꯃꯨꯛ ꯄꯨꯡ 7 ꯍꯥꯏꯗꯅ ꯊꯥ 9 ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡꯁꯤ ꯇꯤꯟꯖꯥ ꯀꯥꯏꯖꯪꯕ ꯂꯩꯇꯅꯅꯕ ꯅꯤꯄꯥ ꯄꯥꯟꯕ, ꯅꯨꯄꯤ ꯄꯥꯟꯕ,
ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡ ꯑꯗꯨꯗ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯄꯨꯖꯥꯁꯤ ꯀꯠꯆꯕ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝꯁꯤꯡ ꯑꯁꯤ ꯆꯨꯝꯅ ꯆꯠꯊꯕꯤꯔꯒꯗꯤ ꯑꯐꯕ ꯏꯆꯥ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯕꯦꯗꯅ ꯊꯝꯕꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝꯁꯤꯡ ꯑꯁꯤꯗ ꯆꯦꯛꯁꯤꯟꯅ ꯉꯥꯛꯅ ꯆꯠꯄ ꯉꯝꯕꯤꯔꯒꯗꯤ ꯑꯐꯕ ꯏꯆꯥ ꯄꯨꯊꯣꯛꯄꯁꯤ ꯂꯦꯞꯅ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯕꯦꯗꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯁꯨꯃꯤꯂꯥ ꯋꯥꯍꯪ ꯄꯨꯈꯠꯄꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯁ꯭ꯔꯤ ꯚꯥꯋꯥꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯐꯕ ꯏꯆꯥ ꯐꯪꯕ ꯂꯦꯞꯅ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 10ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯕꯤꯔꯂꯥꯖ ꯖꯦꯠ ꯇꯥꯛꯄꯤꯌꯨ ꯕꯤꯔꯂꯥꯖ ꯕ꯭ꯔꯤꯖ ꯁꯤꯡꯍ ꯑꯃꯗꯤ ꯙꯅꯨꯒꯤ ꯃꯟꯇ꯭ꯔ ꯊꯥꯕꯤꯔꯛꯎ ꯑꯣꯖꯥ ꯕꯤꯔꯂꯥꯖ ꯖꯦꯠ ꯍꯥꯏꯔꯤꯕ ꯕ꯭ꯔꯤꯖ ꯁꯤꯡꯍ ꯑꯃꯗꯤ ꯙꯅꯨꯒꯤ ꯃꯟꯇ꯭ꯔ ꯊꯥꯕꯤꯔꯛꯎ ꯍꯥꯏꯅ ꯄꯨꯈꯠꯄꯤꯔꯛꯏꯕꯁꯤ ꯑꯩꯈꯣꯏꯅꯗꯤ ꯁꯤꯗꯒꯤ ꯀꯃꯥꯏꯅ ꯊꯥꯒꯅꯤ ꯕꯤꯔꯂꯥꯅ ꯏꯁꯥꯒꯤ ꯐꯣꯟꯗꯨꯗꯒꯤ ꯏꯁꯥꯒꯤ ꯅꯝꯕꯔꯗꯒꯤ ꯋꯥꯆꯞꯇ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤꯔꯤꯕ ꯔꯥꯁꯤꯁꯤꯡ ꯑꯁꯤꯒꯤ ꯃꯟꯇ꯭ꯔꯗꯨ ꯊꯥꯕꯤꯔꯛꯅꯅꯕ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯣ ꯐꯪꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔ ꯑꯗꯨꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯟꯇ꯭ꯔꯗꯨ ꯏꯔꯒ ꯊꯥꯔꯛꯄ ꯅꯠꯇꯅꯗꯤ ꯂꯩꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯗꯗꯤ ꯃꯗꯨ ꯊꯥꯒꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯇ꯭ꯔꯦ ꯁꯨꯝ ꯑꯣꯏꯗꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯤꯔꯛꯂꯤꯕꯁꯤꯅ ꯑꯣꯖꯥ ꯌꯨꯝ ꯃꯥꯡꯕꯒꯤ ꯃꯇꯝꯗ ꯄꯣꯛꯄ ꯑꯃꯗꯤ ꯁꯤꯕꯒꯤ ꯂꯥꯏꯗ ꯀꯠꯄ ꯌꯥꯕ꯭ꯔꯥ ꯇꯥꯛꯄꯤꯌꯨ ꯕꯤꯔꯂꯥ ꯌꯨꯝ ꯃꯥꯡꯉꯤꯉꯩꯒꯤ ꯃꯇꯝꯗ ꯏꯁꯣꯔꯗ ꯀꯠꯄ ꯍꯥꯏꯕꯁꯤ ꯏꯁꯣꯔꯅ ꯂꯧꯔꯣꯏ ꯂꯧꯗꯕꯅꯤꯅ ꯀꯠꯂꯨꯕꯗꯨ ꯌꯥꯗꯦ ꯍꯥꯏꯕ ꯇꯥꯏ ꯌꯨꯝ ꯃꯥꯡꯉꯒꯗꯤ ꯑꯩ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯄꯠꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯇꯧꯖꯔꯨꯕ ꯁꯠꯀꯔꯃ ꯑꯐꯕꯁꯤꯡ ꯏꯁꯣꯔꯒꯤ ꯃꯥꯏꯀꯩꯗ ꯆꯪꯖꯔꯨꯕ ꯍꯥꯏꯖꯔꯨꯕ ꯄꯨꯝꯅꯃꯛ ꯏꯁꯣꯔꯅ ꯑꯩꯅ ꯀꯣꯛ ꯅꯣꯟꯖꯕ ꯈꯨꯔꯨꯝꯖꯕ ꯁꯣꯟꯖꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ ꯑꯗꯨꯗꯤ ꯏꯁꯣꯔꯅ ꯑꯗꯨꯝ ꯇꯥꯕꯤꯅꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯩꯅ ꯀꯠꯂꯨꯔꯤꯕ ꯄꯣꯠ ꯑꯗꯨꯗꯤ ꯏꯁꯣꯔꯅ ꯂꯧꯗꯕꯒꯤ ꯋꯥꯐꯝꯁꯤ ꯕꯦꯗꯅ ꯊꯝꯕꯤꯔꯝꯕꯅ ꯌꯨꯝ ꯃꯥꯡꯉꯤꯉꯩ ꯃꯇꯝꯗꯗꯤ ꯀꯠꯄꯤꯗꯕꯅ ꯐꯩ ꯁꯨꯝ ꯑꯣꯏꯗꯅ ꯕꯤꯔꯂꯥꯒꯤ ꯄꯥꯎꯈꯨꯝ ꯊꯝꯖꯔꯤ ꯑꯣꯖꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯈꯪꯗꯕ ꯀꯌా ꯇꯥꯛꯄꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯕꯤꯔꯂꯥꯖ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯊꯪꯗ ꯉꯁꯤꯒꯤ 11ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯂꯥꯏꯁ꯭ꯔꯝ ꯇꯥꯛꯄꯤꯌꯨ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯑꯩꯒ꯭ꯌꯥꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯄꯦꯟꯖꯔꯦ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯄꯪꯇꯥ ꯍꯦꯟꯕ ꯇꯥꯛꯄꯤꯔꯦ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯄꯤꯔꯛꯑꯕꯅꯤꯅ ꯖꯒꯠꯇꯤ ꯍꯔꯥꯎꯗꯕ ꯉꯝꯗꯦ ꯍꯔꯥꯎꯖꯩ ꯇꯥꯛꯄꯤꯌꯨ ꯃꯈꯥ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯑꯗꯨꯒ ꯔꯥꯁꯤꯒꯤ ꯃꯟꯇ꯭ꯔ ꯁꯤꯟꯐꯥ ꯄꯨꯖꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯔꯥꯁꯤꯒꯤ ꯃꯟꯇ꯭ꯔꯕꯨ ꯁꯤꯟꯐꯥ ꯄꯨꯔꯦ ꯍꯥꯏꯅ ꯇꯥꯛꯄꯤꯕ ꯃꯗꯨꯃꯛ ꯅꯨꯡꯁꯤꯅ ꯁꯣꯟꯕꯤꯔꯣ ꯁꯣꯏꯗꯅ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯃꯍꯩ ꯐꯪꯉꯒꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯇꯪ ꯊꯝꯖꯔꯤ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯃꯗꯨꯗꯤ ꯅꯨꯄꯤꯅ ꯑꯣꯝ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯈꯛ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯥꯖꯈꯤ ꯃꯁꯤꯕꯨ ꯑꯩꯅ ꯇꯥꯕꯗ ꯁꯣꯏꯕ ꯑꯣꯏꯒꯗ꯭ꯔꯥ ꯈꯨꯔꯨꯝꯖꯔꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯅꯨꯄꯤꯅ ꯑꯣꯝ ꯁꯣꯟꯕ ꯌꯥꯗꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯣꯏ ꯍꯥꯏꯅꯔꯝꯕ ꯌꯥꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯍꯥꯏꯕ ꯇꯥꯏ ꯄꯨꯖꯥꯒꯤ ꯑꯔꯆꯥꯒꯤ ꯂꯩꯔꯤꯕ ꯚꯦꯗꯒꯤ ꯁꯥꯁꯇ꯭ꯔꯁꯤꯡ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯄꯨꯖꯥ ꯄद्धꯇꯤ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯐꯣꯡꯉꯛꯄ ꯑꯃꯗꯤ ꯃꯊꯪ ꯃꯥꯒꯤ ꯁꯪꯁꯀꯔꯟ ꯔꯤꯚꯥꯏꯁ ꯃꯊꯪ ꯁꯨꯝ ꯇꯧꯔꯛꯏ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯅꯨꯄꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯒꯥꯏꯇ꯭ꯔꯤ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯌꯥꯗꯦ ꯍꯥꯏꯅ ꯄꯤꯔꯝꯃꯤ ꯒꯥꯏꯇ꯭ꯔꯤ ꯃꯟꯇ꯭ꯔ ꯍꯥꯏꯕꯗꯤ
ओम भूर्भुवो सो तत्सवितुर्वरेण्यं भर्गो देवस्य धीमहि धियो जो नः प्रचोदयात् हाइबा मंत्रसी नुपीना सोनबा यादे हाइदना अदुबु मथंग मथंग असुम असुम रिवाइज तौरपा मतमदा मसी सोनगदबनी पुनमक सोनबा यारे हाइदना हौजिक्ति निपान नुपी पुनमक लोइना सोले अदुगी मतुंग अमुक तारकपा सही खर चतरब मतुंगदा नुपाना लुगुन थांगबगुम नुपीसु लुगुन थांगबा याय नुपीगिदी लेंगदा थांगोय मागिदी लिक यानबगुमना लानगदबनी हाइबा अदुगुंबा मथंग मथंग पंडितसिंगना एडवाइस तौरपा मतमदा नुपा नुपी अनिमक ईश्वरगे चरोंदा संजबगी अयाबा लई संजगदबनी सोनजगदबनी हाइबा वाफम मथंग मथंग पुथोरकपना मरम ओइदना ओम की मतंग सिमदे ममंग थक्तगी नुपी नुपा सब मानना ओमकार शब्द सिदे अदुमक सोनबा याबगी सदबी अदो लेरई मरम अदुना ओम की वाफम सिमदे अथिंग ममंग थक्तगी लेरमदे सुमोइदना थंबाल तोंबी लाइश्रम की मफमदा थमजरी थागचरी वहंग पुखत पिरखिबसिगिदमा अदुगा ngasiगी तरागा निपान सुबदा मुक लौखत्सरिबसिना लिकलाई जुमनाम ताकपियु लिकलाई पबुंग खुरुमजरी खुरुम बिरक तराम तराम ओक्सरी ताकपियु करी करम वाफम ताबदा वाखल लौसिंग याम ओइजई नचाना खंजनिंगबदी अहानबदा इमुंगदा मरक मरकता उतिन उसी संगलगा खोंगलकलबदी इमुंगदा खतना सैनबा अदुम थोकल्ली मसी करी तौरगा फगदगे अमुक्ता ताकपिरओ पबुंग खुरुमजरी लिकलाई युमनाम ताकपिरिबा वाफम मसी होय अदुमोइना साधारण चटने हाइबताई इमुंगदा उतिन उसी मखे लांगबदी इमुंग अदु अफबु ओइगंदे खदा सैनबा लंथुम संगबु वाटपा हिरम खुदिंगबक्ता अयत अपन लई हाइबगी वाफम असे ngangnei mapung oina imungda usi utin nasi imungi sanamai lain thaugi bahon oi sumoidana khangai guru jon singa takpi adana mana khong laudana sil ibadu imungduda mana pen daba yaning daba khar taure haibadi imungi mi sing adana lamchat kamakpa natragana atopa kanagumba yumlon kairon na banabu oro natragana ibunung sidaba kanagumba na imung aduda mahilang na naba hikap tawrukpa adugumbagi mawang dagisu lain thawna yaningagtadana asum oidana thawhalakpagi phol na maram oidana imungda utin usi makhe langba khongba tawrukba matamda khana sainaba amadi thawkhaningdaba thawdu kaya thawlupagi wafam asi lay adana masidagi kokna nabadi lenin thawbu setna khurumjaba haijaba tai setna khurumjaba sangjaba aduga takpiraiba wafam asida mafam sidadi masigi pak sauna thamjabadu kaitang saugadore aduna masigi matangda khudingmakta phananabagi haibatai blog amatang athuba matamda semjerake blog aduda asigumba imungduda oihaningdaba bawong matau oiraktananabagidamag oiramabasu phananabagi wafam asi pukhatsarakadauba blog adu tabiraga bhab soidana taba phangbigani haina thajai blog semjerake thagachari liklai yumnambu aduga ngasigi taraga mapan subada muglok khatsari basina bijeta loitongbam takpiyu bijeta ujabu khurumjari khurum birak taram na oksari bijeta takpiyu kari karamba wafam wari makha ngaijari
ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯕꯤꯖꯦꯇꯥ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯉꯥꯏꯖꯔꯤ ꯉꯥꯏꯖꯔꯤ ꯍꯥꯏꯅ ꯇꯥꯛꯄꯤꯕ ꯑꯩꯈꯣꯏꯅꯗꯤ ꯋꯥꯔꯤꯁꯤ ꯃꯈꯥ ꯅꯝꯒꯗꯕ ꯃꯐꯝ ꯈꯨꯗꯣꯡꯆꯥꯗꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯂꯦꯞꯆꯔꯤ ꯑꯗꯨꯒ ꯑꯣꯖꯥ ꯇꯨꯂꯁꯤꯕꯨ ꯀꯅꯥꯅ ꯑꯣꯟꯕꯅꯣ ꯈꯪꯖꯅꯤꯡꯉꯤ ꯈꯨꯔꯨꯝꯖꯔꯤ ꯕꯤꯖꯦꯇꯥ ꯇꯨꯂꯁꯤ ꯑꯁꯤ ꯅꯥꯔꯥꯌꯅꯤ ꯂꯛꯁꯃꯤ ꯏꯕꯦꯝꯃꯅ ꯑꯣꯏꯈꯤꯕꯅꯤ ꯁꯨꯝ ꯑꯣꯏꯗꯅ ꯁꯝꯅ ꯄꯥꯎꯈꯨꯝ ꯊꯝꯖꯒꯦ ꯂꯛꯁꯃꯤꯁꯤꯅ ꯕ꯭ꯔꯤꯟꯗꯥ ꯑꯣꯏꯔꯛꯏ ꯕ꯭ꯔꯤꯟꯗꯥꯅ ꯇꯨꯂꯁꯤ ꯄꯥꯝꯕꯤ ꯑꯁꯤ ꯑꯣꯏꯔꯛꯈꯤꯕꯅꯤ ꯁꯨꯝ ꯑꯣꯏꯗꯅ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯕꯤꯖꯦꯇꯥ ꯑꯗꯨꯒ ꯉꯁꯤꯒꯤ ꯀꯨꯟ ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯁꯅꯥ ꯂꯩꯕꯥꯛ ꯊꯦꯡꯛꯁ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯁꯅꯥ ꯂꯩꯕꯥꯛ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯌꯥꯏꯍꯦꯟꯕ ꯄ꯭ꯔꯗꯛꯁꯟ ꯌꯥꯏꯍꯦꯟꯕ ꯕ꯭ꯔꯍ꯭ꯃꯒꯤ ꯃꯥꯏꯀꯩꯗ ꯊꯦꯡꯛꯁ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯇꯪ ꯄꯨꯈꯠꯄꯤꯔꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯆꯨꯞꯄꯗ ꯁꯅꯥ ꯂꯩꯕꯥꯛꯄꯨ ꯁ꯭ꯔꯤ ꯚꯥꯋꯥꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗꯁꯤꯃꯇꯪ ꯚꯥꯋꯥꯟꯒꯤ ꯆꯔꯣꯟꯗꯒꯤ ꯅꯤꯖꯔꯤ ꯇꯥꯏꯅꯔꯛꯄꯗ 28 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤꯅ ꯀꯥꯡꯉꯕꯝ ꯔꯣꯃꯤꯌꯣ ꯑꯣꯖꯥꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯔꯣꯃꯤꯌꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯣꯃꯤꯌꯣꯒꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯕ ꯐꯥꯎꯕ ꯂꯦꯞꯄꯤꯒꯗꯧꯔꯤꯕꯅꯣ ꯔꯣꯃꯤꯌꯣ ꯍꯧꯖꯤꯛꯇꯁꯨ ꯃꯊꯛꯇ ꯋꯥꯔꯤ ꯉꯥꯏꯖꯔꯤ ꯍꯥꯏꯕ ꯋꯥꯍꯪꯁꯤꯡ ꯐꯪꯖꯩ ꯔꯣꯃꯤꯌꯣꯒꯤꯅ ꯀꯌꯥꯝ ꯀꯨꯏꯕ ꯐꯥꯎꯕ ꯂꯦꯞꯄꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯃꯨꯛ ꯊꯥꯡꯒꯠꯄꯤꯔꯛꯏ ꯃꯇꯝꯁꯤ ꯆꯞ ꯆꯥꯕꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯖꯕ ꯉꯝꯖꯈꯤꯔꯣꯏꯗꯧꯔꯤ ꯃꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯍꯧꯖꯤꯛꯁꯤ ꯁ꯭ꯇꯨꯗꯤꯑꯣ ꯂꯩꯇꯔꯤ ꯐꯥꯎꯕ ꯂꯦꯞꯄꯤꯒꯗꯕꯔꯥ ꯔꯣꯃꯤꯌꯣꯒꯤꯁꯤ ꯃꯈꯥ ꯇꯥꯅ ꯃꯊꯪ ꯁꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯍꯣꯏ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯩꯇ꯭ꯔꯒꯗꯤ ꯍꯌꯦꯡ ꯅꯝꯖꯔꯤꯕ ꯋꯥꯔꯤ ꯃꯔꯛ ꯑꯗꯨꯗ ꯃꯄꯥꯟꯒꯤ ꯅꯣꯏꯁ ꯚꯣꯏꯁ ꯄꯣꯂꯨꯁꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯄꯗꯨꯗ ꯑꯩꯈꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯖꯗꯕ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔꯁꯤꯡꯗꯁꯨ ꯁꯥꯎꯟꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯀꯝꯄ꯭ꯂꯦꯟꯅꯆꯤꯡꯕ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯖꯕꯗꯒꯤ ꯍꯥꯏꯖꯕ ꯇꯥꯏ ꯑꯗꯨ ꯑꯣꯖꯥꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯑꯃ ꯁꯦꯝ ꯁꯥꯕꯒꯤ ꯊꯧꯔꯥꯡꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯍꯣꯏ ꯔꯣꯃꯤꯌꯣ ꯁꯦꯝ ꯁꯥꯕꯒꯤ ꯊꯧꯔꯥꯡꯗꯤ ꯇꯧꯖꯔꯤ ꯍꯥꯏꯖꯕ ꯇꯥꯏ ꯑꯣꯖꯥꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯖꯔꯤ ꯑꯗꯨꯅꯤ ꯔꯣꯃꯤꯌꯣ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯅꯅꯕ ꯌꯦꯡꯖꯔꯤ ꯑꯣꯖꯥꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯁꯦꯝ ꯁꯥꯕꯤꯕ ꯇꯥꯔꯒꯗꯤ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯌꯥꯝꯕ ꯌꯥꯝꯗꯕ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯄꯥꯡꯖꯒꯦ ꯑꯩꯅ ꯌꯥꯝꯅ ꯂꯩꯗꯨꯅ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯑꯣꯖꯥꯒꯤ ꯃꯇꯦꯡ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯄꯥꯡꯖꯅꯤꯡꯗꯨꯅ ꯍꯥꯏꯖꯕꯅꯤ ꯂꯥꯟꯅ ꯂꯧꯕꯤꯗꯅꯕ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯔꯣꯃꯤꯌꯣ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯕꯨ ꯎꯔꯒ ꯔꯣꯃꯤꯌꯣꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁ꯭ꯇꯨꯗꯤꯑꯣ ꯁꯦꯝ ꯁꯥꯕꯒꯤ ꯃꯇꯥꯡꯗ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯐꯥꯎꯕ ꯄꯥꯡꯖꯒꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯁꯖꯦꯁꯟ ꯄꯨꯈꯠꯄꯤꯔꯛꯄ ꯃꯁꯤꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯣꯃꯤꯌꯣꯕꯨ ꯊꯥꯒꯠꯆꯔꯤ ꯔꯣꯃꯤꯌꯣ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯣꯏ ꯄꯩꯁꯥꯒꯤ ꯗꯔꯀꯥꯔꯗꯤ ꯑꯗꯨꯝ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯡꯉꯛꯎ ꯍꯥꯏꯅ ꯀꯔꯝꯅ ꯍꯥꯏꯔꯁꯤꯒꯦ ꯍꯣꯏ ꯔꯣꯃꯤꯌꯣ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕꯗ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯇꯥꯡ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯥꯔꯤꯃꯈꯩ ꯉꯝꯅꯅꯕꯗꯤ ꯍꯣꯠꯅꯖꯒꯦ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯁꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯒꯤ ꯃꯑꯣꯡ ꯂꯩꯔꯒꯗꯤ ꯔꯣꯃꯤꯌꯣꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯕꯁꯤꯗ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯦ ꯍꯥꯏꯅ ꯈꯟꯖꯩ ꯍꯧꯖꯤꯛꯁꯤ ꯔꯣꯃꯤꯌꯣ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤꯗ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯋꯥꯇꯥꯏꯒꯤ ꯊꯧꯔꯝ ꯚ꯭ꯌꯨꯋꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯗꯕ ꯍꯥꯏꯕ ꯇꯥꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯔꯥꯃꯥꯌꯟꯗ ꯅꯝꯃꯛꯏꯕ ꯏꯄꯤꯁꯣꯗ 2ꯒꯤ ꯃꯊꯛꯇ ꯅꯝꯃꯛꯑꯦ ꯃꯍꯥꯚꯥꯔꯠꯇ ꯏꯄꯤꯁꯣꯗ
tara mari mangarom namae adudagi to pa episode tangkak sum namagpasida akoigi YouTube ki dollars yubungam da bai batare hojik faubada akoigi dollars si 100 yaudragadi makoina pe sadaba hojik faubada akoigi lejeribasi 90 faubagi sangdamak leiba aduda YouTube tagisu income laktaba aduga aikoina madugi sem sabagi khudong sabatu su khajitang upai si foratna ba haibatai aduna maram oidana yariba makaidi akoi makatana YouTube ki income laktabagi khandana khoi sadaron akoi beda shastra gi maramda khangbining ba khoi punna khangminaba yanana mongda ngamiba makaidi akoi namjage hedana sathajarambani adubu studios na khudong sarak tabadagi khajitang mafam chaba matang yengaga semdragadi haidana akhoi se honajabani thagajari romeo akhoi gi awaba bu uraga akhoi gi damak thoidok hendok na wapiramba romeo bu hainingai leitana yahenba production gi maikei dagi thagajaba phongdoksari ngasigidi wang paukhung gi thauramasi thoidok ba leitrabana matang sida wang pukhat pirakhiba amadi tabiriba khwai punamakpu yahenba brahma gi maikei dagi aroibada amukka suhanna khurumjari.